ngasi state assembly mifamda home su puriba chief minister N Biren Singona haikhre handak state asida license nongmaina kapagi thokdok tara thoktuna mioi tara sikhi asigumbasi aphabadi natti aduna nongmai license amadi nongmai sing renew amasung verification gi damak district magistrate singna notification thoktuna nongmai license amadi nongmai ado police station ta pisanaba khangan khibani masi Churachandpur district khaktai nate aduna Churachandpur da tension leire haribase karigino tension leibiganu rule gi matung ina tawbani Speaker Thokson Secretary Singona preside tawduna ngasi ayuk pung 13 tabada mifam hek haubaga mauksa-gumna wahang pakhunggi agenda lokhathi National People's Party NPP gi Khuraijam Loken Singh Wangoi Kendrana hangkhiba wahangda Water Resources Minister Awangmong Niumaina pakhung pirduna hai Imphal barrage semjin bagi thabak civil work component kina kumjali singani kunmathoi Jun Kumarida Keystone Infra Private Limited da piki lupa crore nifumari lakh yankai taruk changadabani thabak asi that kunthra taruk haibadi sahi ahumgi manungda loisingadabani aduga hydro mechanical component kina kumjali singani kunithoi gi March kuntarukta Om Mental Infra Project Limited da piki lupa crore nifumari lakh 13 changadabani thabak asisu tha kunthra taruk haibadi sahi ahumgi manungda loisinaba pandam thamri barrage asigi canal 1 amasung 2 di kumjali singani kumathoi gi July thada minor repairing tawkhre nauna amuk semjannaba thorang tawri atopa KS Loken Singogi wahangi pakhumda minister awangmungna hai kumjali singani 13 gi hojik phawbada natural calamity singi phan wangoi kendragi oina lupa crore ama lising 100 chani thadokre award pa amata leitre Congress Kangujam Ranjit Singh Sugnu Kendran hangkiba wahangi pakhumda Water Resources Minister Awangbo Niumaina hai Kakching Khunau Municipal Area gi Tarang Turel Maril gi retaining wall channaba amadi phibam soklaba turel mapan sindnaba thorang lei phibam soklaba amadi retaining wall changadaba mafam singdi Tarang Turel gi Tarang Kaithel Maning amasung Kakching Khunau gi KIC Ibol mapani Keranji Singona makhata na thabak asi border area prowangi makhada lisingani kunithoi da hakhibani adubu phibam soklaba mapada di semdana meter 900 rom lapnaba khudong chagadaba mafamda thabak sukhre mari leinaba executive engineer da hairabasu thawa sadre kaurabasu laktre minister na hai punama adu yangsilaga DPR gi matungina thabak tawnaba honage NPP gi Nurul Hasan Khetrikau Kendran hangkiba wahangda pakhumpirduna homsu puriba chief minister N Biren Singona hai Porompat police station na lakhotpa FIR number 1humdoi bracket manungda taruk lisingani kunithoi IPC gi section Sani Humdra Mapan Sahum Kuntra Nipan Samri Kuntareki Makhada Azawun Kowa Sai Humpurom Suraba Mioi Ama Garina Thomduna Sikibagi Matangda Sapsana Tijanbagi Tabak Sathari Togdogadu Nongyamna Kanna Sukiba Ahinda Tokibana CCTV footage Mayak Sengna Taramdabadagi Tijanbada Kudongsadaba Karati Oiri DSP dagi Tadaba officer Amana Ayo Ohenbagi Wapam di Yangshange BJP gi Paulelan Haukip Saikot Kendran Hangkiba Wangi Pakumda Tribal Affairs and the Hills Development ki Minister Letpau Haukip na hai Manipur Tribal Development Corporation MTDC ase Tribal Affairs and the Hills Department ki makhada leiba State PSU ni Corporation asi minchina thabak tawri Wang pakhum hek loibaga ruling BJP gi Bungjagin Bhalte amasung Paulelan Haukip na punna calling attention mosalama pukhaladuna district magistrate Churachandpurna notification ama thoktuna nongmai gi license amasung nongmai police station da pisanaba khangan khibagi matangda home su puriba chief minister gi pung chingsanki bungjagin baltian hai police station da nongmai gi license amadi nongmai pisanaba khangan khibado renewal gi damaktani hai renewal fee lupa lising masanga di pire aduga renew di tawidre aduna license holder sing mi paiba poknare MLA Singa DC ka Faminutuna Kanabasu Lakre, Aduna, Ano Niom Natrabadi, notification ase Handokpinaba Puning Singsanki. Paulen Hakum Nasu, Nongway Pisanbagi, Piriba Matam, Sangdok Pinaba, Taurang Tawiu Haki. Mosanadugi Pakumda Chief Minister N Biren Singona Hai, notice adu Churachandpur District Kaktaki Nati, State Kini. Masida, Tension, Lairibasi Karigino, Labigano, Handak license Nomaina Kapada Mio Tara Sikre, Madu Apava Kudam Nati. Protection amasung prevention gini hairbasu niyom ngak patabani Imphal da leiba mioi kaya atei district gi
nongmai license launa bi yauri sahi tare nipan license renewal tawda su yauri asigumase law gi wangmadani haina logani aduna law gi matungina serak pigani Minister na hai license nongmai pairga crime kaya sathare haiba khangle kanagumba kharada sinhan basu yaure aduna license paiba singi background kumna yangsanba verification tawba tangai phadre maram bu charbadi rule gi matungina thabak tawrabadi akaiba amta leite thokiba notification adu ngasi aroiba numit oirangmani adubu march tarawanga phawa sandongnaba tawge haina su minister na phongdoki tungda senba sai lising ani kulhumdoi kunmari budget estimate ki apunba sempham dagi department nipana tonga tonga na demand tawba sempham ayaba pibinaba finance puriba minister and parent singona puthoki khana naina badu hawdoloduna opposition congress ki kangujan branji singona revenue youth affairs and sports ki demand kat motion sing puthoki mahangna hai Kakching district ki Waikong subdivision ki office staff yamna watpana khudong chadaba kaya mayok ngare SDC ama revenue officer ani sugunuda thambiba yabra haina lenga ki puning chingsanki lofam kanaba matamatam ki lenga na lo kaya semlabasu kanbadi leitre lau singu gi lam ngak senba ngamdre yungpei dukana chingba pangsada sajalle haibagi observation piki youth affairs in sports matang da hai narol sing tangdu leitana thamba haibasi sakhotpagi khongthangni manipur di asigumasi leitre yu amasung mayai kaiba nisada laichu na leire masi youth policy ama leitabadagi ni haina lawi kumjali singani taramathoi da youth policy ama ni leirami madu satna ribra haina hangki matamatam gi oina naron singda makhal kya gi training piba tai lam asida department asina kari tawribagi haibadu khangdingi mahang na hai sports ki lamda athletics maning hanbagum ui Manipur sports ki power house ni hairambato hojikti oidre haibagi akanbo wafamsu thongki grassroots ta naharon sangonaba field ground amata leite khumbal napak sports complex matamga sunada bahaibadu oire aduna ground nintina sangatpa mathok tai haiki congress ki kaisa mengasana singona finance amasung textile commerce and industry ki demand la cut motion posolotuna hai state plan gi thabak centrally sponsor scheme sing amadung atai fan matam sana thadok tabana maram oirga utilization certificate UC su matam sana piba ngamdre thabak su thinthalle putholiba budget asida puthagadaba sempham ulliba asinadi sendol yamna leire takpani loinana asoiba aranba leirbra haina lawdaba ngamde development ta maning halle textile commerce amsung industry ki demand policy cut motion putholoduna kaisa menga chandrana department asigi demand toriba sempham asi yamna pi tongan tongamba trade ki anova industry unit lingbagi tangai phadabadi leiri kendra humfuda industrial unit mamam lingkhalaga competition tahonsi haina hogokibani tawguni so haiki adubu ngasi phawdi tawji industrial policy thambina basu taksinki Indo Myanmar border trade agreement ta yauribasing ningthina thabakta onthok pidabagi mami tari masi karigino agreement asi dustbin da thadaraga thambaga manare aduna department ase kangkhat anba tai kangkhat ansi haiki nungthil gi mifam da su speaker thokson saichabarta singona preside tawduna nungthil pung ani dagi hauki demand sing makata na khanarduna congress ki thokson lokeshwar singona finance textile commerce and industry youth affairs amasung sports ki demand da policy cut motion puthokladuna central sponsor scheme gi state share sada tara khaktuna thamlaga matam chana puthokduna central sponsor scheme bi sempham phangna bhona pham thoi haiki scheme singi state share matam chana puthokpa ngamdabana thabaki utilization certificate UC thaba ngamdabani haina lawi sabchana thabak sujariba fisabi singda weaving card pehesan card party ki khenaba thamdana pinaba puning singsanki anova textile machine kokthong amal leire mado state asida sinabagi policy leibra haibagi wafam su thongki youth affairs and sports ki demand da high sports ki power house ni haibase mangan gumsi khungang gi naron singna sana khonaba de hena pung sambagum uri aduna kendra khudimakta matik saba sanabung amamam sangwatnaba wafam thongki Imphal East District ki oina sports complex ama yarabadi sangwatnabasu puning chingsanki finance amasung youth affairs and sports demand kat motion putholoduna congress ki Surya Kumar Okram na hai revenue lakpham yamna leiribasida ahoba kari leibano khongkapa ngamdribasi kumna yengsambam thoi sendol yamna wanglibasina state economy da solakani aduna sendol hanthana ba kari thongla lakhotlabage haibasu hangki khana naina badu da NPP gi
M Rameswar Singona observation pirduna anouba Kakching district DC office complex sagalibasi khara thuna loisan hannaba wafam thamki sengwa sagatpada lamgidraka lerpana ahangba mafamsing thigaluba survey torubada encroacher kaya lerama thengnare masi eviction tongnaba pukning singsanki BJP gi KIC education sing amasung TI Sam Kumar su khana nainabadudha saruk yaruna observation kaya piki khana nainakhibadugi pakhum pirduna finance puriba chief minister N Biren Singona hai revenue department ki staff watpana khudong chadaba kaya mayoknare haibadu chumi aduna staff chatret hapna honari handak SDO SDC khara lawnabagi phol laukthokre aduna waikhong di awatpadu menkhatpa ngamna ba honari lobu kannaba ek rule leirabasu thabuk oina chapchana pangthokpa ngamde tongan tongamba districta lam khopsel lambagi notice lisingani samri marfu nipan thakiba lei achauba gari humfu manga atei sam humfu rom phagat kibasu leire asumna kannadi honari adubu bhap tanabadi watli adum oinamak lobukti kandaba yade masida MLA amasung miyamgi cooperation changi haki finance ki demand da puthoki bu wafam da pakhum pirduna hai thabaki utilization certificate UCP bada thengthaba leite senthum kaithok kaisin pithok pisin da chauna ahongba leire finance file konba pareng lemna basu udre uraroi Prime Minister Narendra Modi na kumjali singan tarata vote khomba lakhiba matamda Congress lengang na sahi tara mangada tawbung ngamdaba thabak karigumba BJP na lengak pairabadi tha tara mangada tawbung nganguni lawromba do ningsingladuna madu ngamnaba honnarakibani haina supanki sangba sagatpagi thabakti angakpani yamna tawri ima kaithel maktada nipan sakhre trainthoi sari lupa crore lising manga henbagi achauba project mari su paikhatli lupa crore chatruk yankai changna lamphel water body semnaba thabak haure haiki textile commerce amasung industry gi matangda minister in charge nemsak kibena hai industrial center tariat hangkhre ani di thabak kan sathari atei district singdasu hangdokna ba honari nilakhuti food park ta tongan tongan ba chinjak makhal mapan phanghale Indo Myanmar border trade ki matangda parduna hai hanadagi border trade ki item gi mathakta kunithoi hapselle item khudimak free trade tawnabagi ayaba piri pisabe singi card ani leiri amana state na issue tawba uiber card ni aduga amana India lenga ki textile minister piba passion card ni animak yamna maru oiba ngaktani hojik phawda card lakh ani lising kumari gi mathakta yenthokre minister nemsak ki bena sengto warol piringaida nungthil pungmanga takhibadagi speaker thokson saitabra singona matam sangtokle haina lautokna makha tana khana nainakhi